bazaar. Ngasi June gi tang ahum da ji aina lei ba mafam asi jaribondi leu bokpi hari ba mafam duni leu bokpi asigi endigi singi fibam khajik handabadagi khajik tang tana leibigi mongdu bopangi adubo masigi leu bokpi gi khoi ba fibam asi drone shot mayam da mideng ta hanjage.